tung ꯍꯟꯕꯤ Margaret ki kaagi thongdugi sodo hek hangtokpaga punadu makhutmangna hangtoktugi tawringi tanjadudane ikhang khanguduna lolibu thongdo matanta ge launa hangtokcharam Margaret ki kaagi phaglang thetliba wall clock tuda gari ne chatpagi tik tik haiba makholduna asuki matik hauna tare Kaduda changlakpa matamda masaduda thuklauba ma phawre namthiraba manamgum apum masagi kadugi manung sinthungda santoktuna le manamdu maikei khudingda sille manamduna masaduna changsiluba matamda yam hainadaba namthiba manamama masada phawrambe amaromda thongduna mathanda hangtoksabagisu masada hainingai leitena akiba phawre aidi kaidongnungda ikutsina thonggi punase sokhidre aduga matau karamna mathanta hangdoksariba asini magi wakhal ngasaidagi magi makutta latendu wangna pai lepplaga wakhalna suru naisinduna lepplaga machi lengduna lei adubu ma khongdo thangjilaga kadugi manungda change haiduna khongdo thangjilakpada ngai kaino mon lawbo mada makhongdo hek ne lure kaino haiduna yenglubu matamda latendugi mangalda usi asiba apumba ma thongjin kansin pangki kadugi manungda laibudu ure siksar uchi apumudu ubada oningba phawe bilu pirang ichene masadu ok tawe nungpan oliba mabuk makadang olibado phajinna bohone masagi hainadabado phajilaga kadugi manungda ma khong thangjinba horake tamna sum changsilakpa matamda kadugi laimai ayambada uchi asiba apumbatana pikthana sausakai kadugi laimaida ichai chaiduna leiriba tukutchaba hangoiba pumba laksilaga ma hainadaba phawrabasu changsile asum leptuna changsilakna Sister Margaret ki phamung mapadu yoksile phamungi he wal nakalduda maital amubana phaglangda hek yengbada akiba phanglaba laye kayama maye kaya yeklibado mamit magna ma ure madubada ma masado haifum khangdana hainadaba ma phawe yekliba layik mayek singdubu latendugi mangalda ma mayek singna mamutana yang kupthana yengi asumne yenglinge kadugi manungda mi ama laibagi samin masada phawba horuklame Sister Sherin phaglangduda sum yenglambade magi tungda mi ama lepaga laibadongna tawba samin ama phangbade mamaido tunghana onthorakpaga ma kana lege adu yengle yengba matamda kana sutoina laibadi magi mamittadi uthi akibana masadadi tamna lai sare thongi kachan marum oirap tawduda phimu setpa nupi ama tumin tasilaga magi matawdu tumin yengla laiba manbagi mongama itattatan masada Sister Sherin phawba horuklame kanano haiduna yengdadi yenglaga khangdadi khanglaga haiduna latendu paiga thongjin marumdu tana sangsillaga kana lage haiduna yenglakpa Sister Sherin magi muldo lamjin jangna chelakpugumna tawi thong kachindugi phaglangduda maitalna mayek lana sauna ide I worship Satan. Lucifer is my father and I am a devil child. Asida natana devil natraga Satagi symbol kayama thong baramduda yeklaga laibudure Sister Margaret ki masagi aun handwriting sumale tawriba isiliba mayamdo masin hena mangonda akiba ma phawe kadugi manungda laiba Sister Margaret na sijunnaramba pochai singduda mitkuptaba makai amamamta tamna yengba horagle Sister Sherin nakanda magi fiangkokta Sister Margaret na lilamba overcoat to the hek amuk magi mitarure overcoat amubaduda yengluba matamda kainoma phawe fiangkok tugi marumda
mi ama tap napsinduna leibadawna overcoat amubado leng chatpadawna tawe khudang nakan nama duda siksa serit machinda tamna sole kanano duda leirido lona mibu kian khanganbagi thabakta toase asi harga hujikti ma thungjil mapanda lepambadagi overcoat marumda kana lagi haiduna changsilakpa yengluba matamdadi overcoat tugi pocket manungda uchi kharana hongnaduna chithatlaga leirambado laten mangalduda ma mayek sengna ure hey asi haiduna overcoat tugi pocket chikhaiba uchi kharatu tanthoe overcoat tuda mamituna nungsina magaluna tinabi mamanabi Margaret bo ningsingduna munne yengi makhutuna overcoat to haiphet nale asumna nanduna leringi latendugi mangalda lairiki makum machetama ingan Sister Margaret ki mon machi magi nakanda nansilaga leibadu ure madu budama prapap changsilaga amu mon nansilamliba lairik to kari karamba makalge lairik oraboi ningduna makhutuna mondu lakthuklaga lairik tugi makhumdo laten gi mangalda table amada fajna thamlaga yengi madu ubuda mathanta angakpa phawe Sister Margaret na asigumba aki khangtana pikthalaba lairik amabu thawai tana paramgudra asi khalubada masado humang kang Sister Serin karino aina uriba singcha khudima lawnamni namthakni Vatican City da sil tawrga thamba dharmana laining laishona yadra haiduna ben tawkhraba sap solaba inthoklaba kananasu pabada kinaraba paruraga punsi mangba lairipu aigi luna tinabi imanabisina paramgadra magi mon makhada nansillaga thamliba lairik sidi demon samadi setan gi maramda iba demonology lairik makhalamane chananama lairik sibu thawai tana paramgadra mangumba thogdok ngangne chananama lairik si parurabra asi khalubda Sister Serin masado humangan pikangi masigi wafamche tangai fadana Father Timothy da haidaba yarra karigumba mahakna lairik se thangai singna paramba targade ngasi mana mathanda suicide tawjaribase soidana masigi lairik se parugade achubu marmama oirakpasu soidana oigani adubu matau karamna kadaidagi lairikno yamna rare oiba tangna phangba dharmana lairik se paba yade illegal oi haiduna thingjinkhrba lairik amagi copy bu magi manakta matau karamna leiramliba ngarang magi makhutta pairamba chejeta mayek lana iramba the devil chai hairbu waidugi arthado masira masi oifum thokpra oiram laguna kamdauba mana paramliba lairi phanglang de iriba yekliba khudimangna point tawri mak masana sinjaba ngangne asumna mathanda kangaungda wakhalamna lamjing oiduna lairingi Father Timothy su khutta laten ma pai kadu tamna changle awai khum tawnare Sister Serin Father kaidawre Father uriba singsibu asingba ngangne minamba ngangne anise isingni thawga punsinnabadawna punsinnakhre khandokpada tasingna sathina warani Margaret se thangai singna devil child oigadra Father madumaksu phajana chumna haiba ngamloi asumna Father na hairakba laik tu khusinne Sister Serin Father Timothy gi mafamda laik tu urubu matamda Father Timothy maya kaduna laikre masamaksu tharakta myun hule akibana langoi chanchin kiduna masagi singi nauri pumba krak laksillaga table mathakta laiba lairik to laten mangalduda mitkuptana munne yengduna le akibani phawribase ani do awai khum tawnari lairik si kadai deginu Sister Father lairik se Sister Margaret ki pilo makhada nansillaga lairame aduna takpade lairik se pare haibani ma Father karigumba thangai singna magna lairik se paba taragadi magi suicide tawbagi possibility gi chance yam wangbra wangi tasingna sathina wangi haibe lairik sidi sap leba lairik amane lairik si parbu mido kuin hingande table gi mukuta punsiloi aduga tawbu aduga kaidorba Father asiba thawaiduna ahing bai khoida magna fen rifo tamna otpa hore sidringe matamda magi soldo devil duda bargain tawe yonthoi aduga
ꯗꯦꯕꯤꯜꯗꯨꯅ ꯃꯥꯒꯤ ꯋꯤꯁ ꯑꯃ ꯐꯨꯜꯐꯤꯜ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯔꯤꯚꯦꯟꯁ ꯑꯃ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯦ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯃꯥꯔꯒꯔꯦꯠꯅ ꯑꯁꯨꯛ ꯇꯨ ꯍꯪꯒꯣꯏꯕ ꯂꯤꯆꯠ ꯑꯃ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯁꯥꯁꯨ ꯊꯥꯖꯔꯨꯗꯦ ꯁꯤꯁꯇꯔ ꯁꯦꯔꯤꯟꯅ ꯀꯞꯄꯗꯨ ꯎꯔꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯊꯦꯝꯖꯤꯜꯂꯦ ꯑꯁꯨꯝꯅ ꯊꯦꯝꯖꯤꯜꯂꯤꯉꯩ ꯀꯥꯗꯨꯒꯤ ꯁꯤꯂꯤꯡ ꯃꯊꯛꯇ ꯃꯤ ꯆꯠꯄꯗꯧꯅ ꯃꯥꯟꯕ ꯒꯝ ꯒꯝ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯑꯅꯤꯗꯣ ꯃꯈꯨꯠꯇ ꯂꯥꯇꯦꯟꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯊꯛ ꯑꯗꯨꯗꯒꯤ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯆꯤꯟꯗ ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯂꯣꯔꯗ ꯀꯅꯥꯅꯣ ꯑꯗꯨꯗ ꯍꯨꯏꯆꯦꯟ ꯈꯣꯡꯂꯤꯕ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕ ꯀꯔꯝꯕ ꯗꯦꯃꯣꯅꯤꯛꯅꯣ ꯅꯪꯒꯤ ꯃꯐꯝ ꯁꯤꯗ ꯂꯩꯇꯦ ꯌꯨ ꯁꯨꯗ ꯒꯣ ꯇꯨ ꯍꯦꯜ ꯑꯁꯤ ꯍꯥꯏꯔꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯆꯤꯟꯗ ꯂꯥꯏꯔꯣꯜ ꯑꯃ ꯁꯣꯜꯂꯦ ꯑꯗꯨꯒ ꯌꯨꯝꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤ ꯂꯩꯒꯦ ꯀꯔꯝꯕ ꯐꯠꯇ꯭ꯔꯕ ꯁꯥꯎꯝ ꯂꯩꯒꯦ ꯈꯪꯗꯣꯛꯅꯕ ꯃꯆꯤꯟꯗ ꯂꯥꯏꯔꯨꯠ ꯑꯀꯟꯕ ꯑꯃ ꯁꯣꯜꯂꯦ ꯑꯁꯨꯝꯅ ꯃꯥ ꯂꯩꯋꯥꯗꯨ ꯍꯦꯛ ꯁꯣꯟꯕꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤꯌꯥꯡꯈꯣꯛꯇꯨꯗ ꯌꯥꯜꯂꯒ ꯂꯩꯕ ꯑꯣꯚꯔꯀꯣꯠꯇꯣ ꯃꯤꯗꯤ ꯌꯥꯎꯗꯅ ꯂꯦꯡ ꯂꯦꯡ ꯆꯠꯂꯒ ꯂꯩꯕꯗꯣ ꯎꯔꯛꯑꯦ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯗꯨ ꯎꯕꯗ ꯈꯪꯂꯥꯎ ꯂꯥꯎꯋꯦ ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯂꯣꯔꯗ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯗꯣ ꯁꯎꯗꯕ ꯅꯍꯥꯛ ꯀꯅꯥꯅꯣ ꯌꯨ ꯍꯦꯗ ꯅꯣ ꯔꯥꯏꯠ ꯇꯨ ꯁ꯭ꯇꯦ ꯋꯤꯊꯤꯟ ꯑꯁ ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯂꯣꯔꯗ ꯒꯣ ꯇꯨ ꯍꯦꯜ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯐꯤꯌꯥꯡꯈꯣꯛꯇ ꯂꯩꯕ ꯑꯣꯚꯔꯀꯣꯠꯇꯨꯒꯤ ꯃꯔꯨꯝꯗꯒꯤ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯛꯆꯦꯟꯅ ꯆꯥꯎꯅ ꯍꯣꯜꯂꯤ ꯁꯣꯔꯗꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕꯗꯧꯅ ꯇꯧꯋꯦ ꯑꯗꯨꯒ ꯂꯧꯁꯤꯟꯐꯝ ꯈꯪꯗꯕ ꯃꯔꯣꯜ ꯃꯔꯤ ꯃꯌꯦꯛ ꯁꯦꯡꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ I am devil child. You can't drive me into hell. ꯑꯁꯤ ꯍꯥꯏꯔꯒ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯐꯤꯌꯥꯡꯈꯣꯛꯇꯨ ꯌꯥꯜꯂꯝꯕꯗꯒꯤ ꯂꯦꯡ ꯂꯦꯡ ꯆꯠꯂꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯃꯦꯠꯀꯗꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯆꯪꯂꯕ ꯄꯣꯁꯦꯁ ꯑꯣꯏꯔꯕ ꯑꯣꯚꯔꯀꯣꯠꯇꯨꯅ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇ ꯍꯣꯂꯤ ꯀ꯭ꯔꯣꯁ ꯑꯃ ꯄꯥꯏ ꯀꯟꯅ ꯂꯥꯎꯔꯦ ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯂꯣꯔꯗ ꯒꯣ ꯇꯨ ꯍꯦꯜ ꯀꯣꯠꯇꯨ ꯎꯕꯗꯒꯤ ꯄꯣꯁꯦꯁ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯑꯣꯚꯔꯀꯣꯠꯇꯣ ꯈꯪꯍꯟ ꯍꯟꯗꯣꯛꯈꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯃꯥꯡꯈꯤꯕꯗꯧꯅ ꯇꯧꯏ ꯃꯇꯝꯗꯨꯗ ꯁꯤꯁꯇꯔ ꯁꯦꯔꯤꯅ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯕꯨ ꯃꯁꯥꯅꯣꯝꯗꯨ ꯅꯧꯗꯣꯏ ꯐꯥꯗꯔ 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 ꯇꯤꯃꯣꯊꯥꯏ ꯀꯩꯗꯧꯔꯒꯦ ꯐꯥꯗꯔ ꯁꯤꯁꯇꯔ ꯑꯩ ꯌꯥꯝ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯎꯔꯦ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯋꯥꯈꯣ ꯑꯥꯏ ꯁ꯭ꯋꯦ ꯇꯦꯔꯤꯐꯤꯛ ꯚꯤꯖꯟ ꯀꯔꯤꯅꯣ ꯐꯥꯗꯔ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯃꯤꯡꯇꯒꯤꯅꯦ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯅ ꯁꯤꯔꯤꯕ ꯃꯥꯒꯤ ꯁ꯭ꯄꯤꯔꯤꯠ ꯊꯋꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯤ ꯃꯥꯒꯤ ꯄꯦꯟꯗꯕ ꯊꯋꯥꯏꯗꯣ ꯍꯧꯖꯤꯛꯇꯤ ꯗꯦꯃꯣꯅꯤꯛ ꯁ꯭ꯄꯤꯔꯤꯠ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯀꯔꯝꯕ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦ ꯔꯤꯚꯦꯟꯁ ꯑꯃ ꯂꯧꯗꯣꯏꯒꯤ ꯁꯦꯝ ꯁꯥꯔꯦ ꯐꯥꯗꯔ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯑꯩꯈꯣꯏꯗ ꯈꯪꯗ꯭ꯔꯦ ꯁꯤꯁꯇꯔ ꯐꯥꯗꯔ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯅꯤ ꯑꯩꯁꯨ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ ꯑꯐꯇꯔ ꯑꯣꯜ ꯋꯤ ꯑꯥꯔ ꯍ꯭ꯌꯨꯃꯦꯟ ꯑꯦꯟड ꯋꯤ ꯍꯦꯞ ꯁ꯭ꯀꯤꯟ ꯇꯨ ꯍꯥꯏꯠ ꯈꯪꯗ꯭ꯔꯦ ꯐꯥꯗꯔ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯅ ꯑꯔꯣꯟꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯃ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯄꯨꯛꯆꯦꯜ ꯌꯥꯝ ꯄꯤꯛꯄ ꯃꯤꯅꯤ ꯃꯗꯨ ꯀꯣꯟꯅ ꯈꯟꯅꯁꯤ ꯃꯗꯨ ꯈꯟꯅꯔꯒ ꯍꯧꯖꯤꯛ ꯑꯃꯗꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯐꯠꯇꯕ ꯃꯔꯨ ꯍꯨꯟꯗꯅꯕ ꯍꯥꯟꯅ ꯍꯣꯠꯅꯁꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯑꯩꯗꯤ ꯐꯥꯗꯔꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯁꯤ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯀꯥꯁꯦ ꯁꯤꯜ ꯇꯧꯁꯤ ꯉꯁꯤꯗꯒꯤ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯀꯥꯗ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯔꯔꯣꯏ ꯃꯥꯅ ꯂꯤꯠꯂꯝꯕ ꯑꯣꯚꯔꯀꯣꯠꯁꯤꯃ ꯔꯤꯆꯨꯋꯦꯜ ꯑꯃ ꯇꯧꯔꯒ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯁꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯥꯅ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯁꯦ ꯑꯔꯥꯟꯕ ꯈꯨꯠꯇ ꯇꯥꯈꯤꯗꯅꯕ ꯆꯦꯛꯁꯤꯟꯕ ꯃꯐꯝ ꯑꯃꯗ ꯊꯝꯂꯒꯦ ꯍꯣꯏ ꯐꯥꯗꯔ ꯑꯩꯒꯤꯗꯤ ꯑꯣꯜꯋꯦꯁ ꯐꯥꯗꯔꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯗꯣ ꯏꯟꯖꯒꯅꯤ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯥꯗꯨꯒꯤ ꯃꯄꯥꯜ ꯊꯣꯛꯂꯦ ꯀꯥꯗꯨꯒꯤ ꯄꯨꯅꯥꯗꯣ ꯂꯣꯟꯁꯤꯜꯂꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯁꯣ ꯂꯣꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯁꯣꯗꯣ ꯂꯣꯟꯗ꯭ꯔꯤꯉꯩꯗ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯄꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯂꯣꯔꯗꯀꯤ ꯃꯤꯡꯗ ꯄ꯭ꯔꯦꯌꯔ ꯇꯧꯔꯝꯃꯤ
ꯄ꯭ꯔꯦꯌꯔꯗꯨ ꯇꯧꯕ ꯂꯣꯏꯕꯒ ꯊꯣꯡꯗꯨ ꯍꯦꯛ ꯁꯣꯗꯨꯅ ꯈꯔ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕꯒꯅꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯄꯝ ꯁꯨꯁ ꯇꯣꯡꯂꯒ ꯀꯣꯛ ꯀꯣꯛ ꯅꯨꯄꯤ ꯑꯃꯅ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜꯁꯤꯡꯗꯣ ꯃꯅꯨꯡꯗꯒꯤ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯡꯉꯤ꯫ ꯈꯪꯂꯦ ꯑꯗꯨꯃꯛ ꯃꯥꯔꯒꯔꯦꯠꯀꯤ ꯀꯥꯁꯦ ꯍꯟꯇꯦꯠ ꯑꯣꯏꯔꯦ, ꯇꯝꯅꯔꯦ ꯍꯥꯏꯕ꯫ ꯇꯝꯅꯕ ꯀꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ꯫ ꯑꯗꯨꯅ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯀꯥꯗꯨꯒꯤ ꯊꯣꯡꯗꯣ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯀꯟꯅ ꯁꯣꯗꯣ ꯈꯔ ꯂꯥꯛꯁꯤꯜꯂꯒ ꯂꯥꯏꯔꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯀꯥꯗꯨ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯒ ꯐꯤꯌꯥꯡꯈꯣꯛꯇ ꯌꯥꯜꯂꯝꯕ ꯑꯣꯚꯔꯀꯣꯠꯇꯣ ꯁꯤꯛꯁꯇꯔ ꯁꯦꯔꯦꯟꯒꯤ ꯃꯈꯨꯠꯇꯨꯅ ꯄꯥꯏꯗꯨꯅ ꯐꯥꯗꯔꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯆꯔꯆꯀꯤ ꯃꯈꯥꯔꯣꯝ ꯊꯥꯡꯕꯗꯨ ꯇꯝꯅ ꯈꯨꯠꯇ ꯀꯦꯔꯣꯁꯤꯟ ꯖꯥꯔ ꯑꯃ ꯄꯥꯏ ꯂꯥꯇꯦꯟꯍꯣ ꯀꯩꯍꯣ ꯃꯩ ꯊꯥꯗꯨꯒꯤ ꯂꯥꯛꯏ꯫ ꯑꯅꯤꯗꯣ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯃꯤꯟꯅꯩ꯫ ꯃꯇꯝꯗꯨ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯒꯗꯧꯔꯦ꯫ ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯅꯠꯇꯦ꯫ ꯆꯤꯡꯒꯤ ꯈꯨꯜꯒ ꯑꯣꯏꯔꯦ, ꯆꯤꯡꯌꯥꯒ ꯅꯛꯂꯦ꯫ ꯆꯤꯡꯃꯥꯏ ꯄꯥꯡꯅ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯆꯔꯆꯇꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯉꯥꯎ ꯊꯤꯔꯕ ꯂꯝꯇꯥ ꯁꯖꯤꯕꯨꯒꯤ ꯅꯨꯡꯁꯤꯠꯅ ꯃꯅꯤꯡ ꯇꯝꯅ ꯁꯤꯠꯂꯤ꯫ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯣꯚꯔꯀꯣꯠꯁꯤꯕꯨ ꯃꯩ ꯊꯥꯔꯕꯗꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯔꯆꯀꯤ ꯃꯅꯤꯡ ꯊꯥꯡꯕ ꯚꯦꯖꯤꯇꯦꯕꯜ ꯒꯥꯔꯗꯦꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯤ꯫ ꯃꯐꯝꯁꯤꯗ ꯑꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯁꯤ ꯁꯤꯛꯁꯇꯔ, ꯑꯣꯚꯔꯀꯣꯠꯁꯦ꯫ ꯍꯣꯏ ꯐꯥꯗꯔ, ꯄꯣꯁꯦꯁꯟ ꯑꯃꯅꯤ ꯃꯁꯤ, ꯑꯗꯨꯅ ꯃꯩ ꯊꯥꯗꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗꯦ꯫ ꯍꯣꯏ ꯐꯥꯗꯔ, ꯊꯥꯗꯣꯛꯂꯁꯤ꯫ ꯌꯦꯜꯂꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯣꯏꯅ ꯄꯥꯡꯊꯣꯛꯁꯤ ꯐꯥꯗꯔ꯫ ꯈꯪꯗ꯭ꯔꯦ, ꯃꯁꯤꯅ ꯃꯩ ꯊꯥꯔꯒ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯔꯕꯗꯤ ꯐꯒꯗꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯐꯥꯗꯔ꯫ ꯑꯗꯨꯗꯤ ꯄꯟꯊꯔꯔꯣꯏꯁꯤ, ꯃꯩ ꯊꯥꯗꯣꯛꯂꯁꯤ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯅ ꯁꯤꯛꯁꯇꯔ ꯃꯥꯔꯒꯔꯦꯠꯅ ꯂꯤꯠꯂꯝꯕ ꯑꯣꯚꯔꯀꯣꯠꯇꯣ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯀꯦꯔꯣꯁꯤꯟꯗꯣ ꯍꯩꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯤꯛꯁꯇꯔ ꯁꯦꯔꯦꯟ ꯃꯈꯨꯠꯃꯛꯅ ꯃꯩ ꯆꯨꯗꯨꯅ ꯃꯩꯈꯦꯠ ꯎꯄꯨꯗꯨꯗꯒꯤ ꯑꯣꯚꯔꯀꯣꯠꯇꯣ ꯃꯩ ꯆꯨꯈꯠꯂꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯃꯩꯗꯨ ꯍꯦꯛ ꯆꯨꯕꯒ ꯑꯣꯚꯔꯀꯣꯠꯇꯣ ꯃꯩ ꯆꯥꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯍꯩꯔꯤꯕ ꯀꯦꯔꯣꯁꯤꯟꯗꯣ ꯕ꯭ꯂꯨꯏꯁ ꯀꯂꯔ ꯆꯪꯕꯗꯤ ꯂꯥꯏꯔꯗꯅ ꯀꯦꯔꯣꯁꯤꯟ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯒꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯐꯤꯖꯤꯀꯦꯜ ꯑꯃꯗꯤ ꯀꯦꯃꯤꯀꯦꯜ ꯄ꯭ꯔꯣꯄꯔꯇꯤꯁꯇꯣ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯇꯧꯔꯤꯕꯗꯨꯗ ꯀꯥꯟꯅꯐꯝ ꯏꯈꯪ ꯈꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯔꯝꯗꯤ ꯀꯦꯔꯣꯁꯤꯟꯗꯣ ꯏꯁꯤꯡꯗꯧꯅ ꯇꯧꯔꯦ, ꯃꯅꯝ ꯑꯃꯐꯥꯎ ꯍꯦꯛ ꯆꯦꯟꯈꯤꯗ꯭ꯔꯦ꯫ ꯑꯅꯤꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯔꯒ ꯂꯩ꯫ ꯃꯇꯝꯗꯨꯗ ꯆꯔꯆꯇꯨꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯎ ꯃꯁꯥ ꯑꯃ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯃꯔꯛ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯇꯦꯛꯂꯒ ꯒꯝ ꯂꯥꯎꯅ ꯇꯥꯔꯛꯑꯦ꯫ ꯅꯨꯡꯁꯤꯠꯇꯨꯁꯨ ꯀꯥ ꯍꯦꯟꯅ ꯀꯔꯥ ꯑꯃ ꯍꯦꯟꯅ ꯃꯇꯥꯡꯗꯨꯗ ꯁꯤꯠꯆꯜꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯔꯆ ꯃꯅꯤꯡꯗꯨꯗ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ, ꯀꯅꯥꯅꯣ ꯍꯨꯏꯁꯦꯜ ꯈꯣꯡꯂꯤꯗꯣ? I will teach you a better lesson. ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯨꯏꯁꯦꯜ ꯈꯣꯡꯕ ꯑꯐꯕ ꯊꯕꯛꯂꯥ? ꯑꯁꯨꯝꯅ ꯂꯥꯎꯖꯩ ꯍꯥꯏꯕꯇꯅꯤ꯫ ꯀꯅꯥꯁꯨ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯒꯤꯗꯃꯛ ꯆꯣꯡꯊꯣꯛꯂꯒ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯊꯣꯏꯅ ꯀꯥꯟꯅꯐꯝ ꯂꯩꯇꯦ꯫ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯅ, ꯐꯥꯗꯔ ꯂꯩꯕꯤꯔꯝꯀꯣ, ꯑꯩ ꯀꯦꯔꯣꯁꯤꯟ ꯂꯧꯔꯨꯈꯤꯒꯦ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ, ꯍꯣꯏ ꯂꯧꯔꯨꯔꯣ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯊꯟꯇ ꯆꯔꯆꯀꯤ ꯃꯅꯤꯡ ꯊꯪꯕ ꯚꯦꯖꯤꯇꯦꯕꯜ ꯒꯥꯔꯗꯦꯟ ꯑꯗꯨꯗ ꯂꯦꯞꯄꯒ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ꯫ ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯌꯥꯝ ꯑꯃ ꯁꯣꯜꯂꯤ꯫ ꯃꯍꯥꯛ ꯃꯁꯥꯗ ꯈꯪꯏ ꯃꯥꯅ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗꯨꯗ ꯁꯛꯎꯗꯕ ꯑꯀꯟꯕ ꯗꯦꯃꯣꯅꯤꯛ ꯁ꯭ꯄꯤꯔꯤꯠꯀꯤ ꯁꯥꯎꯝ ꯑꯃ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯁꯥꯗ ꯁꯣꯛꯂꯛꯇꯅꯕ ꯉꯥꯛꯂꯧ ꯑꯣꯏꯅꯕ ꯃꯁꯥꯅ ꯈꯪꯖꯕ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒꯤ ꯃꯆꯤꯟꯗ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯨꯅ ꯁꯣꯜꯂꯤꯉꯩ ꯀꯔꯦꯝꯅꯕꯣꯏ ꯂꯥꯛꯅꯕꯣꯏ ꯍꯨꯏꯁꯦꯜ ꯍꯥꯏꯕꯗꯤ ꯍꯨꯏꯁꯦꯜ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯀꯣꯏꯕꯗꯨꯗ ꯈꯣꯡꯕ ꯃꯍꯥꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯅꯥꯗ ꯇꯥꯔꯛꯏ꯫ ꯍꯨꯏꯁꯦꯜꯁꯤꯡꯗꯨꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯇꯥꯕ ꯃꯇꯝꯗ ꯌꯥꯝ ꯍꯩꯅꯗꯕ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯈꯔ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯃꯆꯤꯟꯗ ꯊꯤꯔꯤꯉꯩ ꯃꯇꯝꯗꯨꯗꯅꯤ ꯈꯔ ꯂꯥꯞꯇꯛꯅ ꯏꯪꯈꯣꯜ ꯀꯣꯏꯔꯤꯕ ꯃꯐꯝꯗꯨꯒꯤ ꯁꯝꯕꯜ ꯁꯌꯥ ꯃꯔꯨꯝꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯎꯔꯛꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗꯣ ꯂꯥꯞꯇꯛꯅ ꯁꯤꯛꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯁꯑꯣꯡ ꯁꯥꯗꯥꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯒꯨꯝ ꯇꯧꯏ꯫ ꯇꯝꯊꯤꯔꯕ ꯃꯪ ꯑꯃꯅ ꯇꯥꯏꯕꯪꯄꯥꯜꯗ ꯃꯪꯐꯥꯎꯅꯔꯛꯄꯒꯨꯝ ꯃꯁꯥꯗ ꯇꯞꯅ ꯇꯞꯅ ꯐꯥꯎꯔꯛꯏ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ, ꯀꯅꯥꯅꯣ ꯃꯁꯛ ꯂꯣꯠꯇꯨꯅ ꯏꯕꯤꯜ ꯑꯃꯒꯨꯝ ꯃꯔꯨꯝꯗ ꯃꯌꯥꯗ ꯇꯥꯡꯖꯐꯝ ꯂꯧꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ,
ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯇꯦꯟꯗꯨ ꯆꯦꯠꯅ ꯄꯥꯏ꯫ ꯁꯃꯟ ꯁꯌꯥꯒꯤ ꯃꯔꯨꯝ ꯂꯩꯕ ꯑꯗꯣꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯄ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒꯤ ꯃꯈꯣꯡ ꯑꯅꯤꯗꯣ ꯈꯔ ꯂꯥꯛꯁꯤꯟꯅꯕ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯎꯔꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯍꯋꯥꯏ ꯃꯔꯤ ꯃꯇꯣꯟ ꯆꯠꯄꯒꯨꯝ ꯖꯔ ꯖꯔ ꯁꯟꯗꯣꯔꯛꯑꯦ꯫ ꯎꯔꯤ ꯋꯥꯔꯤꯁꯤꯡꯗꯨꯅ ꯃꯈꯣꯡꯗꯨ ꯌꯦꯠꯇꯗꯤ ꯌꯦꯠꯂꯒꯦ ꯍꯥꯏꯕꯒꯨꯝ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯅꯨꯄꯤꯗꯨꯅ ꯀꯥꯆꯤꯟꯗ ꯂꯦꯞꯄꯒ ꯍꯧꯅ ꯂꯥꯎꯅ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯂꯛꯑꯦ꯫ ꯅꯪꯁꯨ ꯂꯣꯏꯔꯒꯗꯕꯅꯤ, ꯍꯌꯦꯡꯇ ꯉꯥꯏꯔꯦ, ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯇ꯭ꯔꯕꯅꯤ, ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨ ꯃꯊꯟꯇ ꯁꯝꯕꯜ ꯁꯌꯥꯗꯨꯗ ꯅꯣꯛꯑꯦ꯫ ꯋꯥꯔꯤꯁꯤꯒꯤ 14 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯉꯁꯤꯁꯤ ꯆꯦꯅꯦꯜꯁꯤꯒꯤ ꯑꯣꯏꯅ 41K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯨꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯕꯨꯁꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ꯫